Image Paodam Ming Tabiribasumbu Yunam Anurada Devine Kongona Krumzari Hause Maroiba Pauda Palinda Leba Kundaruk Suba Sabraklas Nakaksin Loya Lambida Sazalamba Bunker Miam Horutuna Sidokre Cookie narco terrorists in Gay Atatale Kedraba Ruksumba MRG Personal Torang Brisi State Kitakta Kaikunaba Utuna Imung Manunda Sinakre Miron Bisingi Kudol Torampang Tokre State Asset Purokharage fertility rate Namleba Asi Apabakudam Nati Haina Minister Ranjana Pongdokre Loinana Uttarakhanda landslide Tokpadagi Miotaramapan Sikre Kedarnath Taba Lambi Thingzilkre House Pausan episode Palinda Leba Kundaruk Suba Assam Rifle na ngasi ayoka angambada kakseng lawyay lambida leba money fuel care oil pump managta bunker sajalambadage kakseng laimangai chingsin amadi palengi miam hauraktuna sidokre Assam Rifles na bunker sajanba haurem leba mapamasi palenga kaksinga phauba kakseng lawyay lambige palenlomdage lakpada laimangai chingsin khundage meter chanirom sangsilaga leba money fuel care oil pump ge Kaksing Lom Thangba Get Manaki Labi Mapandane Azagumba Assam Rifle Gate Honga Sinatha Ohum Helaba Manipura Tokleba Irang Asida Ingashingna Ledekliba Mapampa Asigi Miam Dahana Kushana Bapohan Craig Assam Rifle Gate Honga Sina Marambodaga Kaksing Kaktanatana Kaksinga Kulona Naladeba Kaidaka Wabagai Irangban Hawaii Rog Maidembam Kongzong Langa Tekna Chingba Mapam Kiadagi Mutilation Kia Kaksing Lamkaida Thumzilakre Miam Maduna Kaksingi Miam Kaloinana Infal Mori Lambigi Bizoipur Amati Laimangai Chingzent Amati Palengi Lonaba Unapal Lambida Hana Leramba Amati Naunas Hazilakpa Assam Rifle Ge Bunker Sing Laibe Yaroi Loto Kadabane Haiba Kolau Kaloinana Palentamna Thomsinaba Honarapada Bizoipuda Hanana Bunker Sazinduna Achad Oksing Chek Totuna Leraklaba Assam Rifle Ge Timba Amana Tatuna Miam Adu Sangsilaktanaba warning tauke. Sadakaduda Palenda Leba 26 Sector Assam Rifle Ge Brigadier Masamag Mapam Adu Tamna Sangsilaktuna Miam Aduda Tear Gassing Kapsinduna Tangkai Kinaba Honaki Adubo Koishaunaraba Miam Aduna Hankibaki Mahote Henadumba Asauba Utuna Assam Rifle Ge Magai Tamna Nauri Amati Nungna Jingba Fazilaktuna Akan Mamong Damunaki Taudoga Duda Mitam Miokia Aso Apananke Tungda Mapamatuda SB Kaksing Masamak Sangsalaptuna Assam Rifle Singna Miamda Tear Gas Kapa Lebanduna Miamga Warisanaduna Miamge Asauba Adupatake Miamna Bizoipur Amadi Lemangai Chingzinda Ladiba Checkpost Singdagi Assam Rifle Sing Lautotuna State Force na Mahut Silu Go Back Assam Rifles Haina Dimatoki Miamgi demand adu Tabakta Ontroktiba Pawa Mapamba Adudage Halaroi Haina Miam Aduna Lambi Mayai the Pamsinduna protest okay. Imphal East District Sagolmang Police Station ge Manungsan Bakungang ka amada hokiba ehingda mioi kangbo amana chahi nauribi nipimbaza ama pamlan bikre Tawdok topam dage phangba pauna hai ngarang dumidang pung 12 makhairom tabada masakang taba mioi shenka adu nipimbaza aduge mayumda changlaklaka masage anaba amadike sonduna leiriba apokpa phazinduna thamlaba matungda ka henba lisat adu satakebane Nupi masa aduna thaudoka aduge matungda kaptuna santurakpada makura amadi mandom samna themlaga hangbada thokiba thaudoka aduge wari lithurakpadage khangnarakpani hairi Imphal East Women Police Station da thaudok aduge matangda pokso eke makada FIR ama Lokhat Pagaloinana Class 5 Tamlibi Masagi Chahi Taram Doikata Kairibi Nupi Masa Adu Zanimsta Medical Examination Taukre Amadi Chenaba Mui Shinka Panaba District Police na Akan Batabak Jataba Hokre
Hayeng August ke tang manga thangjanumi Imphal West amasung Imphal East district ke oina ayuki pung manga teke nungtingi pung manga phawa curfew komthokati haina district sing asige district magistrate singda thadorokpa channel singda hairi ngarang ayuka angambada Imphal West district ke sanjam sirangda kuke militant singa kot thongnabada lekhidraba Taruk Suba Manipur Rifles ke rifleman Torang Bump Rishi ge asiba haksang ngasi numidang waram ma ke punapam lamdam Wangsing Lamdeng Laistram Laikaida Miamna Aroiba Oina Ikai Kunaba Utpagaloina Mato Mangam Pangtokre Laikridaba Rishi Ge Asiba Haksang Adung as Nungtin Zanenski Mokta Postmortem Toraba Matunda Manipur Lengana Steke Takta Ikai Kunaba Ulaba Matunda Maki Mayumda Purake Rishi ki Tawayau Traba Haksang Adu Imung Manung Amasung Lekage Mio Shingna Imphal Dage Wangsing da Purakpani Purakpagi lambida masing yamlaba miyamna National Highway 102 Imphal More lambige mataida paring leptuna laikatuna ikai khumnaba utke ikai khumnaba utpa aduda SP Thawal Chasidananda Soibam DIJ Range 2 Zogesandra Hobijam Om Suba ARB ke official sing Kangabo Kendra ke MLA o Surja Kumar Thawal amasung Kaksang district ke apunba lob amasung sangayum phamge miyoi kyasu saruga ke Amoramda Sandin district ke Tuibangda Chahi Asige Mars Tha Dage Tabak Suba Chatkibadage Kuke militant Singna Paraba Matung Tamthina Ot Nairaga Hatopi Kraba Asiba Masa Phawa Thiba Pangkidraba Langanthent Mamang Laikai Dage Nepram Bor Manege Aroiba Sorake Thoram Ngase Langanthent Mamang Laikai Community Hall da Pangthokre Taudoga Sega Mari Lainana Semkiba JSA against the killing of Nepram Bormani by Kuki militant ge Secretary Morang Tem Tombana Pongdorakpada Nepram Bormani Apokpa and Rajendro Hairiba Mio SC Serong Manak the Laiba Chingtom Beles the Gate Joning all Amal Lauraga Yumba Minaduna Laibani Mahaki Macha Ani Laire Mahak Sanden district Tuibang Kolda Masagi JSP Puraga Tabak Suba Chakibadage Pau Pongnaba Fangdana Lairingai Cherak July ki tang tarada Mahakathabak Suba Chaminakiba Mr. Paupicho Koba Mioi Amana Pondorokdona Bormani Kuki militant Singna Hatkre Haina Pondolaki Hairi. Zayishina July ki tang tarama Panda Thobal SBda Iwicherol Amapisantuna Nepram Bormanibu Tibinaba Amadi Mahaki Marima Kong Kangan Binaba Haizaba Sulaikre Zayishina So Mahaki Marima Kong Kangnaba Honabada Mahak Jungi tang tarada hakre haibige pau phangba ngamkhiba ka loinana maitei ge oiba chanabida mahage aroiba mathau mangam sorake thorama se pangthokpani lengak asina su asigumba misimina asi makhatana thoktanaba warishinda ama purakbiduna santi leiba hanagi punsironda halangna basin bio haretuna kuki militant singna paraga hatopi kraba bormanegi leihoriba masa singida maktasu lengangna mieng sangbio haiki Wathop asida koina magi witness adumak koina puthokpa ngamjadragasu magi chapchaba magi leigidre habagi pawdu phangwa matungna koi meitei gi chadabi matungina magi aroiba mathau mangam ritual ceremony asi sarada sing asi koi pangthok chabani aduna lenga aksina thokliba wathok asigi matangda singma misimina sumba imungi yamna awana oraba sing asi thoktana ba thu matamda asengba chumba bichar adu purukidna wathok asi losendina lenga sa wakachari amsung kogi leigidraba Bormani gi masa sing sigi makta karino sarkar lenga sina tobum thoko koi tawon janingi Status da purok kharage fertility rate yamna nemliba sigi yanglaga mama oibi singna angang unabada operation tawduna unabagi mahuta normal delivery da oina angang ka unabage tangai phadaba laide haina hal minister Dr. S Ranjana Phongdokrai wapamasi pradhan mantri surakshit matribha abhiyan ge makhada Maternal Health Division National Health Mission Manipur Amati Directorate of Health Services Anina Sinduna Commander Lampa Youth House in the Labor Rally Camp Tapang Topa Miron Besingi Kudolge Tauramda Minister na Haikibani BJP Manipur Pradesh ke President A Sada Directorate of Health Services ke Additional Director Dr. Y Gopal Amadi National Health Mission Manipur ke State Mission Director Dr. N Somarje Yauna Pangthokpa Tharamba adu da tongan tongamba expert singna Miron B singda wangang bagi mathakta free health checkup amasu pangthoktuna rally camp ta leiriba Miron B sing lain ke
Tharom aduda Minister Ranjana Makataraduna Nupi Amadi Amagi punsida mirolingagi matamasi yamna maru eba matamamani asigumba matamasi mipung khudimangna makoibu ningthina loina biba asi yamna mathautai loinana ngasi state asida phurukharagi fertility rate yamna nemblak liba asi apawa khudama manate masi phurub adu mulukpa yabage asoba warning ama pirakpane haina lobusu yai maramasina miron bisingi angang ko unaba matamda Hek yariba makai normal delivery tauna bahona biu lenga ki makai dage su hiram asida kari tauba yabage haiba adu yangsana bahona gane loinana angang singi ngasi ki asigumba miron bi singi khudol hairiba thoram asi state asida kunmangarak suba oina pangtokpane masigi thorampa asina state asigi chinga amasung tamda leiba miron bi lising kyada kanaba piba ngamle haiki on a personal level, official level, on a personal level, health adolescent health cardiac please cardiac health program Mironbi amati chahi mga phawda leiba angang singda chathagadaba routine immunization program intensify mission Indradhanush IMI 5.0 tha sigitang taretege round ahum thongna pangthopa hauragani haina state health mission director na phongdokre ngasi lampenda leiba medical directorate pangthopa pawgemi phamabada national health mission manipur ge state mission director Dr. Anas Somojana Hai Ministry of Health and Family Welfare MOHFW Government of Indiana Lamda Masagi Angang Sing Butingjang Kaizangtana Masamau Pana Tananabagi Pandamda Vaccine Kapana Ngaktokpa Ngamba Laina Singdage Naraktanaba Target Amathamdana Tabak Paikatuna Lakli MOHFW na measles amati rubella Laina Dage Ngaktoknaba State Asige Oina Thamleba Pandam Aduki Makadal Laibana Handaki IMI 5.0 asida mapung phana yohannaba akanba thabak paikhatpa haure COVID-19 maram oiraga mamangi target yahoktabagi maramba ama oiri hauzik lamdamba asida oiriba phibam asina campaign asi khara khudong chadaba mayongnaba yai adubo piriba target ke matamdagi khara tintharabasu lairiba Miron bising amati chahi mga phawbage angang singda hairiba vaccination gi thabagasi mapung phana phanganaba akanba thabak paikhale phangdokhe mahangna hai ahanba round asi august ke tang tare tagi tarani thoi phawa satagani ani suba round na september ge tang taramathoi dagi na taratarok phawa satagani amadi ahum suba round na october ge tang mapan dagi taramari phawa satagani hairiba matamasida vaccination mapung phana tahongnaba miyamna honabi haike Pilot project oina Imphal West amasung Kaching district ta tawbre aduga atai district ta di hawdriba aduna viewing sida di compulsory oi hena haiba ada akoi gi dadi hoji net ban leibaga internet ban leibaga adagi outreach area da net phangdabagi problem si leiraga offline mode so akoina information ji collect tawraga net leiba mafamda oraga mo akoina upload toba adugi situation amasu lei aduna khitang akoi haidiba akoina weekly 7 to 12, 11 to 16 September, 9 to 14 ji samdu pui hai na haije ja du gi Manipurda hausak teneriba land asi yelomi amadi refugee ani ge maraktani haibasi miyam amadi lengangna khanglabasu lengak asina mating pudor ga refugee sing thengnatriba asi karigino masim miyam pungbana lengak asida hangliba wahangka amani haina all Manipur United Club Organization amokoge president Nandu Luwana ngasi kwakaitel da pangthokpa kuntaruk suba Manipur integrated director marilena na phongdokre polo ground manakta leba integrity pillar da miyamna laishu kalaga ahanba thoram haudoklaba matung mapungo oiba thoram kwakaitel akham laikai community hall da pangthokiba aduda mahana makata na hai Churasampur District Hospital da ladiba asopa amati asibasing asi Myanmar marchanga ta oibana lan asi cross border terrorism gi thawongni adubo Pakistana India da landarakpa matamda India na areba thongna puthoktuna lan thengnaba adugumna Manipur gi damakta
ꯂꯥꯟꯊꯦꯡꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯤꯜꯂꯨꯕꯅꯣ ꯍꯥꯏꯕ ꯐꯤꯕꯝ ꯌꯧꯔꯛꯂꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯐꯣꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯊꯣꯛꯍꯜꯂꯦ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯒꯁꯨ ꯂꯥꯟꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯃꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯦꯜꯂꯣ ꯃꯤꯁꯤꯡ ꯇꯨꯡꯗ ꯂꯃꯨꯛꯅꯕ ꯑꯣꯏꯒꯅꯤ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯀꯥꯏꯒꯗꯕꯅꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯌꯥꯎꯔꯤꯕ ꯊꯧꯅꯥ ꯐꯔꯕ ꯁꯤꯐꯥꯏꯁꯤꯡ ꯃꯩꯇꯩ ꯐꯨꯔꯨꯞ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯃꯐꯝꯗ ꯊꯥꯖꯤꯟꯗꯨꯅ ꯑꯊꯤꯡꯕ ꯑꯁꯤ ꯅꯝꯈꯥꯏꯒꯗꯕꯅꯤ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯒꯗꯕꯅꯤ ꯃꯩꯇꯩꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯕꯁꯤꯡ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯀꯨꯀꯤꯒꯤ ꯑꯁꯤꯕ ꯂꯧꯕ ꯌꯥꯔꯣꯏ ꯃꯁꯤꯅ ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯅꯕ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯟꯗꯛ ꯀꯨꯀꯤ MLA ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯛꯈꯤꯕ ꯑꯗꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯣꯡꯖꯝ ꯃꯦꯝꯁꯧꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ आर रेंगसोंगा कोइरेंग ऑल मणिपुर मैतै पांगंग क्लब ऑर्गेनाइजेशन के प्रेसिडेंट FM मनवार अली अमदी मणिपुर की लमयानबा मियामना सरुक याखी मंगन तहलकांददी अदुना लंबीदु अखोई खरे इंग तप फिबम मोइनी कांगलोप अनिगी नत्रगदी कांगलोप अमगी असीबा हक्चांग लौरगा कांगलोप अमगी असीबा हक्चांग चिंगना मफम मरांग खंगना थमनगने हाइतागदी मदुदी हेन प्रॉब्लम वाथो लांथोक ओइगनी अदुना मसिदसु वखल तहनम चांगी असीबा हक्चांग असिदी असीबनी अदुना मागी इमुंग सिंगजना असीबा हक्चांग सिंग फंगजेगिसुनो हाइबसी कांगलोप अनिमकी मियोइ सिंगना मदु खनबम थोइ मदु नतदुना कांगलोप अमगी मियोइ सिंगना खोगी हक्कीबा हक्चांग सिंगदी लौरगा पुनी मदु पाम्बायम तो लौर पुनी अदुगा अतैगी असीबा हक्चांगदी कैमता खंगोइ कैमता तौरो हाइबा लैतागदी मदुदी हेन प्रॉब्लम थोकनी हाइबसिमसु आई हाइजनी हौजिक पाउगे मरकथना अतेंबा ब्रेक अमतंग पिजरी नौना हांदोकचरे हंदकता इनौ नौना कक्चिंग पाजी लेकाय म्यूजियम परेंगदा इंगना चिकना स्टडी तौनबा अथेनियम स्टडी हॉल अमा हांदोकचरे फंगबिगदबा खुदोंग चाबसिंग प्राइवेट क्यूबिकल्स प्राइवेट लॉकर अनलिमिटेड वाईफाई AC स्टडी हॉल डेली न्यूज़पेपर डिस्कशन रूम लंच एरिया कॉम्प्लीमेंटरी बिवरेजेस इंट्रोडक्टरी फी ना लुपा लिसिंग अमा अकपनबा सीट मसिंगनी मतम अयुक पुंग तरुक्तगी नुमिदांग पुंग मापल अकुप्पा मरोलगिदमक मोबाइल नंबर 9366064817 दा कांटेक्ट तौबियो ब्रेक के मतुंग मयाम तरामना ओक्सरी हौजे मखदबा पाउदा करप्शन के मायोक्ता अमदी असुंबगी दमकता थेंगननबा लामफंबा अमदा राहुल गांधीना वांगांगलोबगी दमकता गुजरात के सूरत डिस्ट्रिक्ट कोर्टना पीखिबा कन्विक्शन ऑर्डर अदु ngasi सुप्रीम कोर्टना स्टे तौख्रे हिराम असिगी मतंगदा ngasi कांग्रेस भवनदा पांगथोपा पाउगे मिफम अमदा MPCC के प्रेसिडेंट कैसम मेघचंद्रना हाई थेंगलबसु थेंगना सुप्रीम कोर्टना कांग्रेस के लुचिंगबा राहुल गांधी की मथक्ता थमलंबा लैरंबा कन्विक्शन अदुबु स्टे तौखिबा असिना ताकपदी अचुंबना माई पाई लोइनना डेमोक्रेसी के अनोबा मायोंट अमा चोंगलकले हाइबा याई फोंदोखे माना हाई ओपोजिशन के MP सिंगना लमदम असिद थोगलेबा वाथोक असिगेदमा पार्लियामेंट पुथोंगनबा होनरिबा असिसु राहुल गांधी के असोबा थौदांग याउखी अदुना हौजती पार्लियामेंट लमदम असिगी इशू मपुंग फाना पोखनबा महाना होनरकलगने माके कन्विक्शन स्टे तौखिबा असिगेदमा सुप्रीम कोर्ट पो हाइनिंगा लेतना थागले महाना तौखिबा स्ट्रगल अदुना मियामना थौना केया हापीबा मसिमंगना डेमोक्रेसी के असेंगबा मंगलांदा अदु लेबाक मियामदा उत्पंगमले हाइना महाना मखाताखी अमसु महाकना पार्लियामेंट वांगांगबगी तंजा अमा सुप्रीम कोर्ट की रूलिंग सिना मागी कन्विक्शन से स्टे तौरको सिना हेना अखोई पांगल ओइगनी हाइना अखोई आशा तौई मणिपुर की शांति अमसु कॉन्क्रीट सॉल्यूशन पुरना होनबदा
ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤ. January 2007 Indian Navy Batsna Mori Amadi Churachampurdagi Lanjinaduna Imphal East ki Thongju Kendragi Akampata Ideal Girls College da Hangleba Relic Camp da Changjapam Lautuna Leiba Chaki Matakta Leiba Ahal Humpuromda Selge Mateng Pangkre Hairi Ngasige Mateng Pangbagi Tabaka Aduda Thongju Kendra Relic Committee gi Miyoi Shingsu Saruyakhe Jayi lising kiagi puari leidaba Manipurna English Chamapan Nipuma Panda Tinkiba Matamda Inakiba Agreement Adu India Government Tugaiduna Saidangduna Leidaba Kanglup Singda Tungamba Administration Pige Kalakpa Mikupta Aikwege Hana Leijaramba Sovereign Status Adu Amu Hanzel Halage Hana Democratic Regeneration Alliance Manipur Dreamna Demand Taugane Dream Secretary Publicity and the Propaganda na Thorapa Cherolamada Palibadi Tokhaiba Administration State Ama Semba Haibasi Kanglup Manaba Natraga Lining Laishont Manabada Yumpam Oidaka Semgadabanate Record Critics Amadi Recognition da Yumpam Oidaka Semgadabane English Chamapan Niputareta Manipugi Constitution Laire India Ge Constitution di Independent Act Lisang Samapan Yankaida Sem Kibane Manipurna English Chamapan Nipuma Panda India da Tinkibada Kuyek Pinakiba Agreement ke Matungina Matamda Laikiba Ngamkai Edu India Gamina Hongan Bangamde Maramaduna Karigumba Separate Administration Pinaba Tharanglabadi Hana India da Tindringai ke Manimaka Tambalamdam Amagi Status da Hanselhanaba Dimanta Wadaribane Masi Malemgi Aina Yaba Amadi Malemgi Chanaba Yaba Aingi process ne Jerolasina Makata Kibada Indigenous Tribal Leaders Forum for ITLF na Handaki Maite Amadi Kuki Gilanda Laikhidraba Kuki Kuntramangage Haksang Torbum Banglada Pongane Haiba Taurange Mayokta Kongzang Sangsin Kibi Tauna Paribi Ima Singbo Control Tobagi Namada Rapid Action Force ke personnel singna pepper spray tear gas kapa makoina paiba electric charge yawba lichaina thinduna maina chinghanba maduta natana nongmai batna suba Assam Rifle ge maikidege nongmai round kya kapa asigalwaina na Assam Rifle ge personnel amana nongmai maru ama lambida kapsin badam madudagi paithorakpa koilas masena maira paibi amage maida soen ki Maira Paibi kya wan tharakpati hospital da pukhat khiba asigum laba matung hokta bathong sing asibu dream gi maikai tege akan mamong da kandem tawi loinana haukiba megi tangka ahum tege ngasi phawba chatharakle ila irang asida laikhidraba athoba singi damakda dream gi maikai tege awaba phongdokpa amadi makhoi gi maphamda ikai khumna ba uchari masida natana haukiba tha July gi tang 29 ta Khurai Soibam Laikai dege Namoicham Tombana Masage Anaba Amadagi Laikidabada so Puram Asina Awaba Pongdogli Haina Dreamgi Cheronsin Haide Uttarakhanda landslide Topadagi Mutarama Panti Bakangdre Kedarnath Yatra Gilambida Laiba Gauri Kunda Todok Adu Tokibane Dukan Ahum landslide Chanta Cray Kedarnath Laipam Taba Lambiting Cray Landslide na mangtahan kraba dukan sing amasung hotel sing akai atui sing turenda tauthakre hairi operation sing na phongdokibada miyoi sing adu leikhom lainang na senthaduna turenda tautharam lagani natraga leipang na phumjal lagani thajanare car lising ahum chanipan puduna Netherlands ki lakpa jahaz ama mai hauropagi thodokta miyoi amasede kunna kan bangam hore hairi miyoi sing ka adu India Macha Singne Panama Registered Ship Fremantle Highway ko wazahas adu Germany taki Egyptamna lakpane Dutch Coast Guard Singna Indian Singka adubo kanbe khibagi damakta hekta laiba Indian Embassy na thagapa phongdokhe Mai sakpa adu upper deck taki sakpa horakibane hairi ship aduge deck mari khakte maina chahodre adubo nipan suba deck adudi chakre hairi Hauzik Arabada Mariba Pau Amona Pizari Palenda Laiba Kuntaruk Suba Assam Rifles na Kaksing Lawyai Lambida Sajalamba Bunker Miam Hortuna Sidokre Koke Narco Terrorist Inge Attack Laikhidraba Taruk Suba MRG Personnel Torangba Rishi Steke Thakta Ikai Khumnaba Utna Imong Manungda Sinakre
Miron bisingi kudol thauram pangthokre state asida phurup kharage fertility rate nemliba asi phabakudam nate haina minister Ranjana phondokre loinana Uttarakhand landslide thokpadagi mi 18 sikre Kedarnath lambi thingjinkre Image Paodam gasigi de matang asida loijade meng tabiri basingbo moka hana krumjari